ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ IDPꯁꯤꯡ ꯔꯤꯁꯦꯇꯜꯃꯦꯟꯠꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯀꯤ ꯄꯥꯎꯈꯨꯝ ꯏꯔꯥꯡ ꯑꯁꯤꯅ ꯁꯣꯛꯍꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯍꯥꯟꯅ ꯊꯥꯖꯅꯕ ꯄꯨꯔꯛꯇꯅ ꯔꯤꯁꯦꯇꯜꯃꯦꯟꯠꯒꯤ ꯊꯕꯛ ꯊꯨꯖꯤꯟꯕ ꯂꯩꯉꯥꯛꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈ꯭ꯔꯦ ꯂꯩꯉꯥꯛꯀꯤ ꯄꯥꯎꯈꯨꯝꯗ ꯀꯣꯀꯣꯃꯤ ꯑꯃꯗꯤ IDPꯁꯤꯡ ꯄꯦꯟꯗ꯭ꯔꯦ ꯍꯥꯏ ꯇꯔꯥꯁꯨꯕ ꯑꯥꯔꯝ ꯐꯣꯔꯁ ꯚꯦꯇꯔꯟꯁ ꯗꯦ 2026 ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯉꯝꯈꯩ ꯉꯥꯛꯄ ꯑꯃꯗꯤ ꯏꯟꯇꯔꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤ ꯍꯥꯏꯕ ꯒꯣꯚꯔꯅꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯆꯍꯤ ꯑꯃ ꯆꯨꯝꯅ ꯆꯠꯊꯒꯗꯕ ꯃꯌꯣꯜꯒꯤ ꯄꯣꯂꯤꯇꯤꯛꯁ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯂꯥꯡꯑꯣꯟꯒꯤ ꯚꯣꯠ ꯀꯦꯝꯄꯦꯟ ꯖꯅꯋꯥꯔꯤ 13ꯇ ꯍꯧꯗꯣꯛꯈ꯭ꯔꯦ ꯖꯣꯏꯟꯠ ꯇ꯭ꯔꯥꯏꯕꯁ ꯀꯥꯎꯟꯁꯤꯜꯅ ꯀꯨꯀꯤꯁꯤꯒꯤ ꯃꯊꯛꯇ ꯅꯟ ꯀꯣꯑꯣꯄꯔꯦꯁꯟꯒꯤ ꯈꯣꯡꯖꯪ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯕꯅꯤ ꯍꯥꯏꯅ ꯎꯇ꯭ꯔꯥꯁꯪꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯏꯔꯥꯡ ꯑꯁꯤ ꯇꯦꯛꯁꯥꯛ ꯄꯨꯝꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯀꯣꯟꯅ ꯚꯥꯔꯠ ꯁꯦꯝꯕꯗ ꯀꯨꯀꯤ ꯂꯦꯟ ꯀꯧꯕ ꯂꯩꯕꯥꯛ ꯑꯃ ꯌꯥꯎꯈꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯧꯃꯤ ꯌꯨꯠ ꯐ꯭ꯔꯟꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯚꯤ ꯔꯥꯝꯖꯤ ꯑꯦꯛꯀꯤ ꯃꯇꯥꯡꯗ ꯀꯣꯡꯒ꯭ꯔꯦꯁꯅ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯅꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯅ BJP ꯃꯅꯤꯄꯨꯔꯅ ꯐꯣꯡꯗꯣꯛꯂꯦ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯀꯨꯀꯤꯁꯤꯡꯅ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ ꯑꯃꯗꯤ ꯆꯤꯡꯒꯤ MLAꯁꯤꯡꯅ ꯃꯅꯤꯄꯨꯔ ꯑꯄꯨꯟꯕꯒꯤ ꯋꯥ ꯉꯥꯡꯕꯤꯌꯨ ꯇꯝꯗꯅ ꯑꯃ ꯆꯤꯡꯗꯅ ꯑꯃ ꯉꯥꯡꯕ ꯇꯣꯛꯄꯤꯌꯨ ꯍꯥꯏꯅ ꯖꯣꯏꯆꯟꯗ꯭ꯔ ꯀꯣꯟꯍꯧꯇꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯗ ꯄꯤꯖꯕ ꯃꯣꯔꯅꯤꯡ ꯅ꯭ꯌꯨꯁ ꯄꯦꯄꯔ ꯔꯤꯗꯤꯡ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡ ꯄꯔꯥꯃꯤꯅꯥꯏ ꯁꯣꯝꯅ ꯇꯔꯥꯝ ꯂꯧꯁꯤꯔꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯁꯟꯗꯣꯛꯅ ꯄꯤꯖꯔꯦ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔ ꯑꯃꯗ IDPꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡ ꯑꯃꯗꯤ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯒꯣꯚꯔꯅꯔ ꯑꯃꯗꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯆꯦꯔꯣꯜ ꯄꯤꯗꯨꯅ IDPꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯅꯨ ꯍꯥꯏꯅ ꯇꯛꯁꯤꯜꯂꯛꯈꯤꯕ ꯋꯥꯐꯝꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ IDPꯁꯤꯡ ꯑꯃꯗꯤ ꯀꯣꯀꯣꯃꯤꯗ ꯑꯏꯕ ꯆꯦꯔꯣꯜ ꯊꯥꯔꯛꯇꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯔꯤꯁꯦꯇꯜꯃꯦꯟꯠꯒꯤ ꯆꯞ ꯆꯥꯕ ꯃꯇꯝ ꯑꯃꯗꯤ ꯐꯣꯡꯗꯣꯔꯛꯈꯤꯗ꯭ꯔꯦ IDPꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯅꯅꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯂꯦ ꯍꯥꯏꯅ ꯈꯪꯍꯜꯂꯛꯈ꯭ꯔꯦ IDPꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯃꯦꯇꯔꯁꯤꯡꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯋꯥꯐꯝ ꯃꯤꯌꯥꯝꯗ ꯈꯪꯍꯟꯅꯅꯕ ꯇꯛꯁꯤꯟꯈꯤꯕꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯛꯈꯤꯕ ꯄꯥꯎꯈꯨꯝ ꯀꯣꯀꯣꯃꯤ ꯑꯃꯗꯤ IDPꯁꯤꯡꯅ ꯄꯦꯟꯕ ꯑꯣꯏꯗ꯭ꯔꯦ ꯂꯝꯐꯦꯜꯗ ꯂꯩꯕ ꯀꯣꯀꯣꯃꯤꯒꯤ ꯑꯣꯐꯤꯁꯇ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯀꯣꯀꯣꯃꯤꯒꯤ ꯀꯟꯚꯦꯅꯔ ꯈꯨꯔꯥꯏꯖꯝ ꯃꯊꯧꯕꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯏꯕ ꯑꯣꯏꯅ ꯄꯤꯔꯛꯈꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯔꯤꯁꯦꯇꯜꯃꯦꯟꯠꯒꯤ ꯄ꯭ꯔꯣꯁꯦꯁ ꯂꯣꯠꯁꯤꯟꯕ ꯌꯥꯔꯣꯏ ꯃꯤꯌꯥꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯒꯗꯕꯅꯤ ꯃꯈꯥ ꯇꯥꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯇꯛꯁꯤꯟꯈꯤꯒꯅꯤ ꯍꯥꯏ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯡꯊꯣꯛꯄꯒꯨꯝ ꯃꯅꯤꯄꯨꯔꯗꯁꯨ ꯇꯔꯥꯁꯨꯕ ꯑꯥꯔꯝ ꯚꯦꯇꯔꯟꯁ ꯗꯦ 2026 ꯊꯧꯔꯝ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ MSFDSꯀꯤ ꯄꯦꯂꯦꯁ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯄꯥꯡꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯒꯣꯚꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯚꯂꯥꯅ ꯒꯦꯂꯦꯟꯇ꯭ꯔꯤ ꯑꯦꯋꯥꯔꯗ ꯋꯤꯅꯤꯡ ꯚꯦꯇꯔꯟ ꯑꯃꯗꯤ ꯕꯤꯔ ꯅꯥꯔꯤꯁꯤꯡ ꯄꯨꯟꯅ ꯃꯤꯑꯣꯏ 52ꯕꯨ ꯇꯔꯥꯝꯅ ꯑꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯉꯝꯈꯩ ꯉꯥꯛꯄ ꯑꯃꯗꯤ ꯏꯟꯇꯔꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯂꯧꯔꯤꯕ ꯊꯧꯗꯥꯡꯕꯨ ꯒꯣꯚꯔꯅꯔꯅ ꯁꯤꯡꯊꯥꯈ꯭ꯔꯦ ꯐꯤꯜꯗ ꯃꯥꯔꯁꯦꯜ KM ꯀꯥꯔꯤꯌꯥꯄꯥꯅ ꯊꯕꯛꯇꯒꯤ ꯄꯣꯊꯥꯈꯤꯕ ꯑꯃꯗꯤ ꯚꯦꯇꯔꯟ ꯂꯥꯟꯃꯤꯁꯤꯡꯅ ꯇꯧꯔꯝꯕ ꯊꯕꯛꯁꯨ ꯅꯤꯡꯁꯤꯡꯗꯨꯅ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯒꯣꯚꯔꯅꯔꯅ ꯍꯥꯏ ꯑꯥꯔꯝ ꯐꯣꯔꯁꯦꯁꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯡ ꯑꯃꯗꯤ ꯚꯦꯇꯔꯟꯁꯤꯡꯅ ꯂꯧꯔꯝꯕ ꯊꯧꯗꯥꯡ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯁꯤ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯔꯤ ꯑꯦꯛꯁ ꯁꯥꯔꯚꯤꯁꯃꯦꯟ ꯑꯃꯗꯤ ꯚꯦꯇꯔꯟꯁꯤꯡ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯣꯚꯔꯦꯟꯇꯤ ꯌꯨꯅꯤꯇꯤ ꯑꯃꯗꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯚꯦꯂꯨ ꯉꯥꯛꯅ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯚꯦꯇꯔꯟ ꯗꯦ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯈꯤ ꯄꯣꯂꯤꯇꯤꯛꯁ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯂꯥꯡꯑꯣꯟꯒꯤ ꯚꯣꯠ ꯐꯣꯔ ꯇꯦꯁꯇꯦꯠ ꯔꯤꯖꯦꯅꯦꯔꯦꯁꯟ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯆꯠꯊꯒꯗꯕ ꯃꯥꯔꯁ ꯑꯦꯋꯥꯔꯅꯦꯁ ꯀꯦꯝꯄꯦꯟ ꯑꯃ ꯂꯥꯛꯂꯤꯕ ꯖꯅꯋꯥꯔꯤ 13ꯇ ꯀꯥꯟꯆꯤꯄꯨꯔꯗ ꯂꯩꯕ MUꯒꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯃꯌꯣꯜ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ ꯃꯨꯁꯨꯒ ꯈꯨꯠꯁꯝꯅꯗꯨꯅ ꯍꯧꯗꯣꯛꯂꯒꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯌꯨꯠ ꯂꯤꯒꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯁꯦꯝ ꯄ꯭ꯔꯤꯟꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯀꯣꯅꯨꯡ ꯃꯃꯥꯡꯗ ꯂꯩꯕ ꯂꯨꯞ ꯑꯁꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯅꯤꯄꯨꯔ ꯌꯨꯠ ꯂꯤꯒꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯁꯦꯝ ꯄ꯭ꯔꯤꯟꯁꯅ ꯍꯥꯏꯔꯤꯕ ꯀꯦꯝꯄꯦꯟ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯍꯧꯔꯛꯂꯤꯕ ꯅꯍꯥꯁꯤꯡ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ CSO ꯄꯨꯝꯅꯃꯛꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯂꯝꯗꯝ ꯑꯁꯤ ꯉꯁꯤꯗꯤ ꯂꯝ ꯈꯨꯗꯤꯡꯗ ꯐꯤꯕꯝ ꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯆꯍꯤ 3 ꯐꯥꯔꯛꯀꯗꯧꯔꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯉꯁꯤ ꯐꯥꯎꯕ ꯄꯨꯔꯛꯄ ꯉꯝꯗꯅ ꯂꯩꯔꯤ
लेबा खुनाइदा थोकलिबा वाथोक लांथोकसिंग असिगी मपुंग ओइबा मरमदि पॉलिटिक्स पुना थैदुना थंबा अमदि पॉलिटिक्स पो मतम सांगना हंगोइ तुगसना लौबदगिनी मरम अदुना मणिपुर मियामना पॉलिटिक्स पो पुना खमिनदबा तारबदि पुमनमक्सिगी पाखुम पीबा ngamloi लाकदुइबा मिखल सिंगदा फ्री एंड फेयर ओइबा मिखल पांथोक्तुना फावमी खनबा मतम ओइरे हाइखे ngasi phaba warisin purakpa ngamdana lairiba chahi ahum pharakadoroba irang asi teksak bomba India lengak na pugadabni haina All Manipur United Club Organization amuko amadi masiga satminaba lobsing maikaidagi phongdorakle Kwakaithel da leiba amuko gi office da PLMPAM amawapha kohar amadi MSF ki lusing basing yauna sathaki ba pawni pham amada amuko gi president S Sanjoina hai ngasi phawa irang losinana leiba si India lengakna thawoina silabra haibagi wahang lakli Kumza lising ama chamapan mabudra dagi hauna India lengakna singchep thaduni state asida kangluk irang kaya sathahanduna lakli haukiba chahi kunthra asida kangluk masal gi marke irang thoktuna mishi mina kaya nanghanba madi miyang gi lanthum kaya mang taklaba phawada India lengana tawpham thokpa khongthang amata tawkhiba leitri Manipur bo India na nampu da loksan kiba kumza lising ama chamapan nipu mapan dagi hauna Manipur miyam ngasi phawa hiram kya da maning handuna lakli Matam sang natang tadaba pibam da miyambu lahenba asimak Manipur bu thanaba honabani haina lawi India lenga na lisang sitna sathaduna lakliba loilam lenga ki phatroba policy asi athubada handu u karigumba policy asi handokta bathoklabadi Manipur miyam na angakpa achoba khongchang sing sangsilakani haina sumakhatana phongdokhi Bharat sembada kukilen kobalaiba ama yaukibra haina haumi youth front na hanglakpaga loinana Kuki kulai paibasingna ireng liangmai khulda chatharamba thawongbo akanba mongda kandem tawkhre lufa asina thadorokpa chirol amada haukiba chahi kyagi mamangdagi Manipur gi wangmadagi mitop sing sangsilaktuna singilam singda umang kokthokuna popi thaba amadi drug lonbagi thabak chatharakpana lamdam asida yelhongdagi khundaraklaba phurup singda achoba saitheng pirare popi thabi thabak asi India lengang yoktuna thamliba kuki kulai paibasingna Hakthengna sawgatni amadi lamdam asigi yellow group singda mihat mipun chathaba yekhai thingai papiba aki akham pohanbi thawong kaya tawduna lakli Kuki khulai paibasingna kumjali sing ani kulumdoi gi me ahumdagi hongna maitei da landarakpadagi lamdam asi tangkoi oina chakli misimna thokpadagi setna khainabagi maichakni thongkaya Mikaf mirau kholna nilli ngasi Manipur gi tapakta tariba awabasi Singi lamdamda phanglukpa yabi akiba leibana singda yelhongaidagi khundarak laba phurup singna kuki khulai paiba singmak ti ho sagalakpagi mami tarak le haiba wafamsi phongdorakhi Singi MLA singna Manipur apunbagi wangang batangai fade tamdana ama singdana ama ngangbi hainabi thadokpi haina Justice Committee on Anglo-Manipuri War 1891 Martyrs and Freedom Fighter of Kanglai Paki Chairman Joy Chandra Konthozamna Phongtokre. WAPHAM asi Kanglada Justice Committee on Anglo-Manipuri War 1891 Martyrs and Freedom Fighter of Kanglai Pakna Puthokpa Kumjali Sing ani kuntaruki calendar phongbaga mari leinana phongdokhibani. Justice Committee na puthokliba Anglo-Manipuri War 1891 gi lanphamda saruk yakiba athauba singi photo amadi maming sing yawba calendar asina haurakliba na harol singda hena ima lebak nungsibagi ithilpiba ngamlagani haikhe Driver singidama athuba matamda insurance policy ama puthokpiu driver singna awa ana khudong thiba tarakpa matamda maranai tabagi phibamda adumak lei haina Manipur Drivers Association gi General Secretary Sanjoy Khejoi Mayum na phongdorakli WAPHAM asi Manipur Drivers Association Highway Truck Owners Organization Senapati District Truck Union Senapati District Truck Owners Association amasung All Manipur Gorkha Truck Drivers and Owners Association na pona sinduna Manipur Press Club ta pangthokhiba kunthatare suba drivers tegi thormda phongdokhibani Said Mujibur Rahman Manipur Cricket Association da thabak tawbada KCP MC unification athilba thamai
मियामना मितै गानु नत्रगा इसिंग गानु हायरगसु खंगनरिबा मणिपुरगी गानुबो ICAR नेशनल ब्यूरो ऑफ एनिमल जेनेटिक रिसोर्सेस NBAGR ना ऑफिशियल ओइना इंडिजिनस डक ब्रीड अमा ओइना सखंगले हायरि हौखिबा चहि लिसिगनि कुनमंगागी नोवेम्बर 12 दा न्यू दिल्ली दा पांगथोखिबा ब्रीड रजिस्ट्रेशन कमिटी की 13 सुब मिफम दा अप्रूवल फंखिबगा लोइना मैते गानुबु ICAR NBAGR दा ऑफिशियल ओइना रजिस्टर तौखिबदि हाइबा गानु मखल असिबु मखाता बाउजरी स्टेट असिगी इंडिजिनस डक ब्रीड अमा ओइना सखंगलपा से सेंट्रल एग्रीकल्चरल यूनिवर्सिटी इम्फाल के चौबा माइपाकपा अमनि हाइरे ब्रीड रजिस्ट्रेशन सर्टिफिकेट अदो एग्रीकल्चर एंड फार्मर्स वेलफेयर एंड रूरल डेवलपमेंट यूनियन मिनिस्टर शिवराज सिंह चौहाना CAU इम्फाल दा खुसिनरपनी न्यू दिल्ली दा पांगथोखिबा एनिमल ब्रीड रजिस्ट्रेशन सर्टिफिकेट एंड ब्रीड्स कंजर्वेशन अवार्ड डिस्ट्रीब्यूशन की थौरम की मनुचना हाइबा ब्रीड रजिस्ट्रेशन सर्टिफिकेट अदो यूनियन मिनिस्टर ना CAU इम्फाल की डॉक्टर TC टोलेन खोम्बा डॉक्टर हाउबिजम चावबा अमदी डॉक्टर M नोरजिता खुसिनरखी मणिपुर नतर अतोप स्टेट की जनरल इलेक्शन दगी हौरगा MP इलेक्शन फाव माई अमता पालक्तबदगी कगाउनरबा कांग्रेस पार्टी न ताइनफम खंगदना BB G Ramji एक असिगी मतंगदा मियामदा लाना लमजिंगनबा होनरिबा असि तौबिगनु हाइना BJP मणिपुर स्टेट की प्रेसिडेंट CS सिदानंदना फोंदोखरे कांगपोपी डिस्ट्रिक्ट की इरेंगनगा खुलदा कुकी खुलाई पाइबसिंग अमांग अता थोअनबता नतना खुलगी मेमोरियल स्टोन दा कुकी लेन हाइना इसिलंबा अमदी खुलाई पाइदुना लालगा खुंजा सिंदा की खंगपी की बथवोंग जॉइंट ट्राइब्स काउंसिल मणिपुर JTCM ना अकन ममोंग कंडेम तौबगा लोइनना काउंसिल असिगी जुरिसडिक्शन मनुंगदा कुकी चंगलपदा थिंगबा थंबदा नतना मखोइगी मथक्ता नन कोऑपरेशन की खोंजंग संगसिननबा वरेब लौख्रे यामना नुंगाइतबा मदि ताहाइदबा अमा सोशल मीडिया फेसबुक की खुथांगदा ND होदाम्बा हाइबा मियोय असना थागलखिबा येक लौबगी मतंगदा महांगना कोकपीबा ngamgani हाइबा वाफम अमा उत्तरा संगलेन थेंगनरे लाई हक्तक्तगी लाक्लबा येक लौनबा फत्ते हाइदुना खंगनरंबा वाबो महांगना सौगतपा मदि कंगलै खुनाइगी लाइनिंग कांगलोन बुथुगाइदुना लेबा असिगी मिरोल मुत्तुना मांगपा याबा थवंग अमा चथबासी यामना लाली मरम असिना ND होदाम्बना लेबा मियामदा लाले हाइजगदबनी लोइनना सनामही लाइनिंगबो उसितबा करेम कथाइनबा वाफम अमता कनानसु संदोपिगनु मखाताना सनामही लाइनिंगदा करेम कथाइनबा सि तौरोइदोबन हाइना सनाकोनु उत्तर संगलेनगे चेरोल अमना हाइरगले मखातारकपदा मपानी गोपाल पिजरे
Awang Nongpok Thangba Thailand da semgat sagatpagi trend ama asenba trend amagi mathakta tasinbada miyo ki thani thoi sikre amasung humpu tarukna aso apan nangkre Mamang sahigi April thada Jammu and Kashmir gi Pahalgam da Lashkar-e-Taiba LET gi proxy outfit oriba the resistance front DRF na attack sathaduna micham kuntaru hat kraba matung terrorist outfit sing asina India amasung Pakistan gi marakta lainariba Kashmir gi isu asigi waroisin purakpasi dialogue ki khuthangda purakadaba nate Hindu singi mangak kaktuna purakadabani haiba wafam phongdokre adubu wafam sing asi karamba matamda phongdokhibanu haibati sabchana khangba ngamdri Karnataka ki Bidar district ki manung chana leiba Talamada gi Vrista Sanju Kumar Hosamani kauba mihoi amana bike thauduna lakpada mafam aduda thangatlamba Telanga amagi Marina ngaksam da singbadagi ka hena I thoktuna daikidre hari Iran da thokliba Irang nomagi kanselakpaga loinana mafam aduda leibada safaraktabadagi Iran gi konung Tehran da leiba Indian embassy na Iran da leiba India masa khudingmakna khonglei thuna Iran thadoktuna zatnanaba sathok sasingi oiba document sing thorang tongtuna thamno amasung Yariba makai khonglei thuna angamba pambai sizinaduna Iran thadoknaba honaru haina kanba section thorang thamkhre Iran sinba thungna Supreme Leader Ayatollah Ali Khamenei gi mayokta khongsangsang sinkiba khongjang loising pak sana phakhibaga loinana akal ahan boina khongjang loi ama Iran lenga nga thawri yalaga hatkadawri Rohingya Muslim singi mathakta Myanmar lenga namihat Miyot minay zathaki haina International Court na maral sirakibadu yumpham yawtaba amasung aran bani haina leba asigi Foreign Affairs Ministry na sengdo warol thamlakre US President Donald Trump na Iran ga lalol itik tawba leba khuding muktasada kun mangagi ahenba tarif thamjingani haina phongdokhibaga loinana Trump ki wafam asina India amasung Iran gi lalol itik ki oiba mari khakta natana diplomatic ki oiba mari da kanba pressure pigadawri Trump ki wafam sing asi BRICS Summit ka mari leinana India na Iran gi President Masoud Pezeshkian gi India khongchat putaram da uknaba honaringai da phongtorakhibani Lisangsina BJP amadi makhoi gi ideological parent oriba RSS na riba asra sanhatpa sansa saba ma sungyon ba thingna ba hona duna lakraba matung BJP na lenga paiba Madhya Pradesh ke lenga kamari lenaba slaughterhouse sakak phamda sansa thengna badagi chawna wathok oi hare Pakistan ki counter insurgency operation da choba singna ba ama oiraduna TTP ki militant singna not Waziristan da leba sewa Greece bomb pokha handuna thugai kre haiba thonga se ama ta thon khibana Pakistan lanmi gi sathok sasin amasung khulai puthok pusin tawda chawna akai ba ohen kre haye makha tarakpada sanabagi pau taminse Mata Panthoibi Association MPA Thongnawjum Kaksing District na sinduna Association asigi sanabungna sathariba ani shuba ima Panthoibi trophy lising ani Kuntaruk 9 Men Aside State Level Football Tournament ki League Stage ki aroiba match sana ki bagaloina na semi final line up loikre New Delhi gi Talak Tora Indoor Stadium na sathariba kuntramapan suba sub junior Nation sub junior Kiurogi amasung taramari suba nation sub junior Pumse Taekwondo Championship Lising ani kunga lising ani kuntaruki ngarang ni nisan manumita Manipur gi nongthombam lamngan bina gol amasung Rajkumari Thoihen bina bronze medal lawba ngamkre NCK Elangkhang Popi Makhalaikai Kaksing District na sinduna Elangkhang Popi Makhalaikai playground na sithariba ani shuba Sacrifice Trophy Open 5-man aside Football Tournament Day and Night lising ani kuntarukta YOC Yangdong amasung Wangkem MC Elangkhang Popi mai pakna kre
Niranjan Saha Stadium Dangarang Sanakiba ODI da New Zealand Yumbu India bu wicket Tareta Mighty Pikiba Lodana Miss Ahungi series Amamamda Manana Sakre Mapal Kangsebung the Satari Bakuntrama Pansuva men's state level polo tournament listing and Kunga listing and Kuntaruki Garang Sanakiba messing the Tenta Polo Club Amasung ex Polo Club Wangkai Mai Paktuna quarter final Sankre Sora Football Union Sorana Sinduna District Asigi Manung Sanalaiba Sora High School Playground Sora the Satariba Marishuba 9 Esat SFU Cup Lisingani Kunteruk Football Tournament Unafal FC Palena MPCM Manipurbo Pansil Ama Sinoda Maitiba Pikre Amadi sana konabagi lamdam asigi sanarwi sinalaibak asigi amasung malemgi phambak ta masak thokna sanaduna asabu phida ama kalabasu nupi footballer masing hantana laiba asida hengana ba amasung khungang asidagi haurakliba angang singda sanabagi platform ama piduna afaba sanaroi hen puthokpa ngamnaba academy ama athuba matamna semgatlagani haina international footballer L Asalatana grassroots Football Festival Lisingani Kuntaru Haudopi Thorum da Pongto Cre. Lusilakpada Maroiba Pau Amuhan. IDP Singi resettlement Gimatang the Lengaki Pako, Irang Asina so Oliver Mio Singi Martahan Tazana Bapurotana, resettlement Gitabak to the Nero Pongto. Lengaki Pakum the Kokomi Amadi IDP Sing Penetrate. Karasaba Armed Force Veteran Day 2026 Tawan Pakto Pray, Manipuri Sinning of Kanga Pamadi Internet, Security the Soto Download and Governor Pongto Pray. Sahi Amachum the Satagaba Mayor Geopolitics, Equigano Balangon Gibot campaign, January Tarataruk the Gihodo Lagani. Joint Drafts Council of Cookie Singing Matakanan Corporation, Yukonglang, Lauko Pray. Irang si Texas Pumba India Langana Puga the Banana for the Congress. They vow me the Lale has said the Barat Chamber the Cookie Land Gobaleba Amayao Kibrahana Hong Youth Frana Congress. Mitanganu Indigenous Bridge Wina Sakami High. Amadising MLS in Manipur Punbagingang Wangang Biu. Tamdana ama chingdana mangang betul hari Joy Chandra proses itu di pausin na sigaloy na tigi fung di pausin sindi lokok sa maroy do pausin niya bisa belum sendiri katarak pada mata-mata di waktu dia sekali thoro mamu pun tami Hui ngau baga pangkhak naraba lamhen tumhen basing kanana laksin gidori bage habisigi matangda matamatang WAPHAM taminasi haurak pham khangdaba misal lamhen tumhen basingna hui angau bagum awu ba chikpui thawong satharak ibasi matam sana laksin thawdaba tarabadi mipum khudingmak hui angau ba oirakani hui ngaurabadi anti rabies vaccine kapa mathau tai adubu anti rabies vaccine kapa gi mahut free da thadok tuna thambadagi maitei miyam victim oiduna leirakliba asigi mathakta naga miyam gi mathakta su chikpa horakhiba asina loilam naidaba wathok ohelakliba asi mainland india gi lengak pasingi thosildagini illegal immigrant
Chin Kuki Jo Narco Terrorist Singna Hui Ngaubugum Amadi Nyachal Laktriba Sagolgumna Lebak Asigi Mafam Amadagi Amada Kuchen Chenduna Lamlo Lan Satharakliba Sida Asoba Saiteng Mayok Naribasi Manipuri El Homi Maite Amasung Naga Signa Oiri Lamhen Tumhenba Kulai Pibasina Hura Lonada Ngam Kailana Sangsilapa Matamda Ngam Kai Amadi Miyangi Punshi Amasung Lantum Ngak Senab Tamba Kanaba Paramilitary Force Amana Kangba Uba Lerabasu Pre Taduna Morally Amadi Physically Sogat Bagi Tawong Satarabra Hibagi Chignaba Wahang Lerak Livasi Laibak Tibani Central Government Ki Maiki Degi Swating Ba Matalek Tabadagi Mirai Bak Macha Lamhen Tumhen Basinda Sawal Abra Hibagi Signaba Laibadagi Landa Asi Geopolitics Natroga Proxy War Ni Haina Apun Saktam Kaibiyaro Habigi Yellow Pro Maite Sini Kolau Lairakibani Adubu Delida Lengak Lungi Sukli Paiba BJP na Lusingba Indiana Lusingba Lengak Asina Tokliba Tok Asi Maite Amasung Kuki Aniki Marakta Tokpa Kamluki Irang Ni Haiduna Kongrai Niktuna Hatna Sunabagi Tamtirba Tokpo Lilayang Bagum Leiba Amadi Yong Tayalgi Tawong Satana Bahona Badagi Warosin Purokpa Ngamdaba Watok Oirakibani Haibada Haiman Batok Loi India government ki lusing basinu watoki warosin Purokna Bani Haiduna Kangrup Ani Gimarakta Sangtok Sangsin Yadaba Lamkaigi Lai Buffer Zone Chenduna Lamhen Tumhen Basingbo Ngak Senra Tamba Amadi Miam Gilengak Popular Government Inturaga Sentana Haktenana Lengak Jubli Paisinuna President Rule Tamjilaki Basinasu Warosin Purokpagi Mahut Miam Gi Hingbagi Hakta Henta Sinara Kibani Masida Lamdam Asigi Miam Gi Mihut Lengak Ba Amadi CSO Singna Kayam Kuina Kangduna Laikigadoribage Haiba Langtak na WAHONG Asigi Paukum Kana Amatana Pi Bangam Laroidra Lamhen Tumhenba Kuki Lalauba Singna State Asigi Ching Amasung Tamgi Mapam Pumnamakta Kunda Laita Sinba Umang Wamang Koktokpa Iligen Popi Thaba Anoba Khulsing Semagi Satharakliba Paringi Manusana Nagagi area sing Yausilakiba Asuna Wato Asi Line Loba Yadaba Wato Oirakle Kuki Lalauba Singna Satharakiba War Crime Gi Manusana Nagagi Iren Kulda Sangsilakuna Tugai Kaiba Madi Kulgi Nitauda Aki Akang Pirakpada Southern Force Na Tumina Yengduna Lady Habi Wato Lerakliba Sishu Terrorist Singasu Tauduna Makoyu Free Tabadagi Wahelakibani India government Makoyi Miyamda Kam Tengba Akaba Mityangna Yenglakli Basida Miyamgi Pirep Gari Laugadori Bagi Habasi Tamzari Ngasi Rasi Phal Among Mayam Puna Paminarsi Ngasi ay faraba waksingi kuntare ni panba lising ani kuntaru January tarik tara mga sagol sinimit na si Rasifol yan minasi. Rasifol ibiriba oza Dr. Wakham Jibol Singh, Assistant Professor Biostate Jamin Singh Merong in PHAL. Ahanbada mes Rasi haksang nungay ba thawna hengat ba akiba laytaba na Oizagadaba numini apapani thabak WAPHAM nabagi thabak tadi seksilu pakhang lisabising yoina ningba thungba wagani British Rasi yetna bana hena kana ba wanom thongnom su matang saba lausing su naral marangkai na tasin mangamjaba numini miwa tadi laugani pakhang lisabising yoina di ningba thungani Mithun Rasi ningba thungani anoba thawam da hena mai pakani Kantaraga Thopang of the Niamis and Ligani, Anam Tanbadi, Nini Laksakini, Pakam Shabi Shimini like on the Tabadi. Kirkut, Haksang Waibuatli, Maram Kangani Hena, Asasa Uruno, Nimba, Kainani, Nasana Nagi Matingi, Kanagani, Tona Pudo, Pakam Shabi Shimina, Matam Hawan Ko. Singharasi, a Jumba Amadilo Signa, a Toiba Pambai Urgadaba Numini. Ningtina Kantadana Nampuda Tho, Pangani Kalabadi, Apagba Taragani.
पाखंग लेसाबिसिंगी ओइनादी वखल चाउथोंना लेयु फगनी कइना राशि मिचंग हेंगतकनी निंगबा मपा चाना थौ पांगबसु ngamjagani lai guru namadi miyamna ngasisu chanpigani pausu nungaiba tagani pakhang lesabisingi oina laibak yamna phagani Tula Rashi miyamna chali hakchang su nungaijai adubu anam tanbadi maruk mapang kainagani phangba yaba pankhini khangdana hoya papa mangani pakhang lesabisingi oina marigi hanadai hena phai Vrishik Pukning pen nungaijaba wanom thongnom kanagani chin kanba madi anam tanbadi nachak naralda tainani imung manung wa tanau pakhang lesabisingi oina laibak phagani Danu Rashi yetnabana mangzaba apha apungi thabakta yawrudabana phaba numitni ataidi yamna kanagani achumbana mangoino pausu nungaigani pakhang lesabisingi oina sa chawba matang charoi Makar Rashi sel thumgi lamda chawna mai pakani miyamna chu sakhang mai khangbiba nolukpa madi wangang bahitrabadi naral kanadabada mangani pakhang lesabisingi oina mari phagatkani Kumbha Rashi nolukna sasarabadi maithiba madi kainaba yabadai kangani aningba thabakti pangani naknabagi matengna sel thum tansinba ngamjagani pakhang lesabisingi oina ningba mapa sagani Aroibada Mina Rashi apha apunaba hanadai khara leibasu atai lamsingda chawna mai paklani naral kaiduna phau aphaba thabak oirabadi thadaba kanadani pakhang lesabisingi oina ikai khunnabigani masini ngasigi matam-matamgi wapham rashi phalgi thawam loinana nutigi phongliba pause sindigi lawthokaba maroiba pause Makha tarakpa mathang thawam amuk mayam pun taminasi kumna ko homjigi di pusparani lai somna mukhana kunta Sathajaragliba Samaram Football Club na sinjaba Marirak Suba State Level 9 Aside Open Football Tournament sahi saliba sahi 2020-2060 March ki tang kungani koidagi hogjaragani tournament asigi manager meeting lakiba February ki tang 1 pung tara taba matamda Samaram gi community hall da pangthokjagani amasung makhada pijariba link asida changaga form download tawbiba yagani amadi akupa marong gi damak pijariba number asida contact tawbiu loinana Lakliba January ki tarikh 13 da form pisin bagi arobe matam oijagani tournament asigi registration fee rupa 10,000 oijagani football bu nusibiba isil inausingna Samaram na sinjariba tournament asibu saruk yabiu haiduna mayam gi mafamda haijari